Ahanba Manipur International Textile Expo Chief Minister N. Biren houdokhre. Kangla manungi archeological museum leingakna ahenba mityeng changba pamnari. Amadi Manipurgi Ahanba Kakching District Police ki cycle patrol unit hangdokhre. Archeological museum asida taratruk suba century matam ni mamangdagi lamdam asida palamba ningthau singna Manipurgi tongan ba district sing amadi makhoina loi chanduna thamlamba leibak sing yumthangnariba Assam Nagaland amadi Myanmar gi mafam singda nungda iduna thamlamba mayek sing amadi yeklamba symbol sing kaya khomjinduna museum asida thamli museum asida leiriba ariba matam gi nung sing tongan posak sing amadi ayek palai singna Laiwai Kraba, Lamdam Ashida Palamba, Ningtho Singi Tona Lingjian Yawari Li Batanatana, Lamdam Ashimaning Maka Tamna, Mika Pondana, Malemba Sok Toks and Hingdami Hibadu, Mayek Sing the Takli. Nasigi Hawk Niba Mirol Yangduna, research scholar singer, Itihas Putizin Bada, Mateng Pangna with the Tongan Mafam Singdagi, Ariva Matamgi Nung Sing Asi Kongotuna, Museum Ashida Tambani, Pangdaba Nung Singer, Sap Manana Saraga Tambasuyori, Haina, Archaeology Department Superintendent K. Dinamanina Pongdoraki. Archeological museum hai nama kuni yang wana toraga ama lingkacare masida facility sing se maruoina koi Manipurgi district singda leiba koi ningthau singna gi matamda nungda haaga maye haaga thamba symbol ni khangde adi koi wahai wata khangde asumba mayam singde loina ayamba museum sida loina thamabani haibdi ai pandam archaeology office ki oina masigi museum je linkape pandam di kanaguba scholar na singna mayeki bu oiro na daga history ki thokiba incident myam mamangi thoki myam do madugi reference loba yana ba mafam amuta pura collective oina thamabani aduna masigi khudong jabase Parjani Khangde Nataga research scholar singde Masiki Kudong Zabase Lohoning Haitare. Kangla bu yeng balak pamiyamgi miyeng pham oibdanatana itihas ki apun balangai ama oiriba archaeological museum ase ngasigi leingakna akhanna miyeng sangduna hena pakthok sakthokna itihas ki langai ama ohenaba semkat pasu ngasigi mirolna pamnari. Manipurgi Ahanba oina Kakching District Police ke cycle patrol unit ngasi IGP John 1 Clay Khongsai na houdokhre. Ngasi ayuk Ngasi ayuk pung toruk lom taba matamda Thoubal district ki manung chanba tentha pali gi lambi gi mataida pokpada ngairiba angang nupi macha ama polythene khawda haplaga hundok lamle angang adu lambi chatpa miyoisna thengnarakpadagi yenglubada hingduna leirambadagi khudakta Thoubal district hospital da pukhatuna treatment sathakhi tungda angang adu child welfare committee Thoubal da khusinnakhre thaudok aduga mari leinana Thoubal district police na case ama register tawkhre. Paugi marak thatna aten break amatang lawzari. Break ki matung da taram nokchari lamdam asida tourism amdi eco friendly environment ama oihannab gi khongthang da Highland Riders Club na sinduna nimit mangani supna chathagadaba cycle expedition ngasi Kangla Tombi Bazar dagi leimakhong da leiba JOC headquarter gi yankhai taret suba infantry division gi major general BK Misra na lamthakre.
Kunmangarak suba tangkul katamnaw long Imphal sport meet ngasidagi Imphal gi Khuman Lampak main stadium da houdokhre. Sport its opportunities and our responsibilities. Haiba timda nimit mari ni chupna chathagadaba sport meet adu Health and Family Welfare Minister L Jentekumar na houdokhi thorum adu da MLA L Susindro Kasim Basum social worker and Rajendro amadi tangkul katamnaw gi official singna saruk yaki ngasi ahoba numita TSU Lamphel amasung TSU Game Village anigi marakta football match ama sanaki And our special guests for the day are Sri Rajan. Before we continue our program, I request our Facebook real friend na traffic police ka khusam na duna ngasi Imphal city gi maru oiba mafam singda zebra crossing campaign pangthokre. Campaign aduda Facebook real friend gi members singna maru oiba GM hall mamang Kaisampat crossing Nitaipat Chutek Governor Banglo mamang post office crossing amadi Kangla gate ki traffic point singda miyam da awareness pibagi thabak chathaki. Lambi da khongna amadi gari thoduna lakpasingda zebra crossing gi lansin ba gari khamdanaba traffic rule ngaknaba amadi khongna chatpasingda zebra crossing gi shorok lanthoknaba wakhal taminakhi ngasigi awareness campaign aduda saruk yakhiba Facebook real friend gi member amana nongma kangdana missing hengalakpaga loinana gari thobagi sang hengalakpa lambi na pikpa asina chathok sisin tawbada khudong chadaba kaya mayok nariba asi kharamakhay handana nabagi traffic police ki mateng pangbaga loinana campaign asi chatharakibani haina phongdorakli amaromda Facebook real friend na chathariba awareness campaign asi afaba khongthangni hainasu lambi da lakiba mioi kayana phongdoknarakli gari thawri singse sai sai ra khaga bap ta no stu phado adagi adagi society gi ora pesu ta so la se pawo la bi se marketing ka ko ta chai ko so hai ta bi Lakadoriba Tarataret Suba Inner Lok Sabha Mikhal Lising ni Taranipan Independent Merab Oigadoriba RK Somendra Elias Kaikugi election campaign ki saruk ama oina ngarang su Waithau Ibudau Puthiba Sanglen de Miam gi mifam pangthokre mifam aduda election campaign committee advisor MA Rajak Deni Likmabam spokesperson W Rosit amri social worker and Balaharina president member oina saruk yakhi Mifam aduda candidate ama oibigi warol piraduna RK Somendrona lamdam asigi manung hanjinba mafam singda lehuriba masagi phangpham thokpa chakthung phangdraba asol ana kayagi mateng pangjaningbagi wakhalga loinana wakhal asida kendra khaktagi natana lok sabha mikhal asida mirep oige ha khanna chongthorakpani haina haiki matam sanga sanaro ema oina amadi ai sumangila artist ama oina ai film actor ama oina manipuri kakching koya chalaga seba tawjarapada aina thina jarapa lamdam dugi awaba parja myam dugi awaba lehoi angang singdugi awaba myam dugi mateng diam pangingba adi ai ta sem paiba akogi mumbai gi film actor gu manatabnina khutta yawjaba lupa sam chani kha mateng pangam manatana aina mateng pang singam daba ada haile singdo myam parja singdo wahori singdo lehoi mai ben sing angang singdo wahori singdo wamam thokra na thigalo kan jo wamam thokta ba ta oiba haibadi mkhoi gi pibam thokpa sakthung di loine pigra ba ngata nei ba chingde le hoi praja myam na wahawi ba moi ne le hoi pibam di yam yengai dra ba ne Sehi Tara Taruk Banarasi Central Jail the Bandi oina lerakhiba Pakistan macha Jalaluddin hokhiba nongmaijing nimita jail degi thadorakre jail degi thadoraklaba matung Mahakna mayumda hankibada Hindugi senglaba lairikni haina khanariba Bhagavad Gita loinaki Jalaluddin English singani amada jingnanengai oiba che chang kayaga loinana Banarasi cantonment dagi fakhibani Mahaki mathakta official secret act amadi foreign act panduna chahi tarataruk meya taduna leirakibani mahak high school graduate loiraba matung intermediate loiduna Indira Gandhi Open University dagi master tawki Mahakna jail manungda leiringai matamda electrician gi course amasu mapung phana loisin badanatana chahi ahum henna jail da pangthokpa cricket league ki umpire su oiramki
mahak miyat matam loiduna jail dagi thorakpa matamda akhanaba team amana Amritsar tamna puraklaba matung Pakistan ga mari lainaba single loinana Wagahar Atari border da khusinnakhre haire. Ngasi phongba pause singda kari maru eba pau yauri bagi haibadu amuktang punna khangminase. Sangai Express Washel Maril Fazana Semlani Chief Minister Infal the Tagdab Ishingi Awab Lairoi Dori Minister na Tataruki Matam Thakre Janemski Matsumna Kongbagi Fibam Sokhale Pokna Fam Aitsodina Pugning Changdabasi Ngai Journal Lampel Pot Water Body Project Center the Tharagani Chief Minister MST Hingat Hanbagi Mana Pikre Manipur the Lairiba Lalhobagi Irang Atuba the Loisinba Wagani Army Naharol gi Thaudang Praja gi Saktung Matliba Singna Politician Singbu Tukat Janaribasi Kokhanaba Politician Singna Pukchel Singna Afaba Thabak Tauminasi and Biren Jail the Lairiba Bondi Singh handcuff Chalaga Natraga Thori Turga Putok Pusin Taudanaba instruction Pikre Mega Marathon na Kunai Asigi Hogadak Libat Naharol Singh Mayai Kaba Chinjak Taging Ngak Thokpangam Lagani Shyam Kumar Huyen Lan Pau Namthak Tauraga Oza Amagi bank account tagi Lupa Lak Amagal Sinkun Manga Hukre Prisoner Lying Bapubada handcuff Sangadab Lairabadi Ayaba Hana Logadabani MU gi Oza staff Khara office Matam Chana Karam Davada administrator Pen Khidre Ministry na Transport Department ta award Pirakle Sana Laibak Miyamga government ka samnadabana Mari Lapthok Narambani Thika Munaraga Thabak Taubadagi Kaishamthong Ishing Chaubani Chief Minister Behyangda Chandrakirti Heritage Complex Soidana Semkat Lagani Jayanta Kumar Kangpokpi District Headquarter da KTC na Matam Kaktaba Curfew Thamkre Ichel Express Bureaucrat Officer Amadi Politician Singhi Asoibana Miyambu Wahalibani Chief Minister Namfalong Kaithel da Pochai gi Mamal Hengat Kre Maulana Sayyid Ahmad Lakadori Iraibak Churachandpur gi Bihang da Chandrakirti Heritage Complex Athuba da Semgat Lagani Jayanta Kumar Leingak Asigi Pandamdi Mi Sembani Politics Tauriba Sing Miyamna Tukat Chanaribasi Aranba Taurubagini MU Administrator na Mathau Thausadaba Staff Sing Action Loba Houdokhre Aroibada maru eba pau amuk hanna Ahanba Manipur International Textile Expo Chief Minister N Biren houdokhre Kangla manungi archeological museum leingakna ahenba mityeng changba pamnari amadi Manipurgi Ahanba kakching district police ki cycle patrol unit hangdokhre Hozikidi Manipuri pau matang sa loisinjare ahenba pau loinana numidang pung 8 da muk phangbigani